पाक्चदे इंफम उइबमर उइबा पाउ खरा अपडेट तौजरी। पॉलिटिकल पार्टी तरा की रैली दा सरुक यावा याउखिबा यूथ कांग्रेस की नहा तरेट पुलिस ना फारे। हौखिबा अक्टोबर 13 दा इराई नुमिता पॉलिटिकल पार्टी तरा की लुसिंगबा सिंग याउना कांग्रेस बाभन दगी मणिपुर की गवर्नर दा मेमोरेंडम पिसिनना पर राज बाभन फाव चतखिबा खोंगजता पुलिस की टीम अमगा ngahek muknakiba thawdok mari laina maduda yaukhiba पोफीलाल अमदी अतै यूथ कांग्रेस की लुसिंगबसिंग इम्फाल पुलिस स्टेशन की टीम अमना फाननबा कोइथि थिरे। पावसना हाई पोफीलाल जाउना अतै लुसिंगबा खरागी मथकदा इम्फाल पुलिस स्टेशन एफआर पांदुना मखोइबो फाननबा मैमयमदा चतुना थिरे। अदु भाउजिक फावदी थिबा फंग्रे फाननबा तानरिबा मखोइ खरादी लोटख्रे हाइरे। मरगसदा ngarang nubidaang पुलिसना रैली चतखिबा अदुदा याउखिबा कांग्रेस जोट की नहा तारेट फारे। फारबसिंग अदुगी मनुंगदा अमरी जुबेनाल ओरमबदगी थादोखरे हाइरे। थाउदोगदु पुलिस की कांगबुना खोंगचददु चटबा यारोय हाइना थिंगबदा करीगी चटबा यारोय दोरिबनो हाइना मरै येनरकपदगी फजदबो वहिवता यावी हाइदुना ड्यूटी तारिबा पुलिस एसआई अमदा तानदुना लाले हाइजगदबनी हाइदुना यूनिफॉर्म फुरिट पाइदुना जिंगबा मदि इनबना जिंगबगी थाउदोक थोखिबगा मरी लैनना लौखलकपा खोंगथांगनि हाइरे। नकलमरोमदा साखंगदबा मियोय निफुरोमना मियोय अमा मसागी मयुमदगी फादुना पुननबा होनबदा नोंमै कापसलकपदगी मियोय मंगा सोगले। ngarang numidang pung 10:04 tabu matamda Imphal ki Sega Road Khoirapam lekai daliba Khaidem Bobo Kowa mioi amabo 2-wheeler gari ani amadi 4-wheeler gari mari dalakba sakangdaba mioi nifurom na masagi mayumdagi faduna puduna honabada lekai gi mioi singa mukdaba thorakpadagi sakangdaba mioi singa dugi maragdagi mioi amana nongmai kapsalakpadagi mioi manga sokle asok pasing hauzik rims amasong ras medicity da laikanari haire। थाउदोगसी के मतंग साखंगदबा मियोइसिंग अदुना फादुना पुननबा होनखिबा खाइदेम साइदाजित एलाइज बोबोगी लोइनबी खाइदेम ओंबी याम्बेम रंजना फोंदोरकबगी रंजना फोंदोरकबगी मतुंगेनदी ngarang nubidaang pung 10:04 ताबा अदुदा साखंगदबा मियोइसिंग अदुना युंगी गेट थिलकी गेट अदु निंगथिना लोलमदबदगी साखंगदबसिंग अदुना इमुंगदा थोमजिलकी मियोइसिंग अदुगी मरक्तगी मबित ममाई खोंबा नुवा मना मागी मफुरोइबा बोबो इमुंगदगी खुदांग पाइदुना चिंगथोकलगा फादुना पुननबा होनकी मधुदा लैकाई के नहा अनि मुन्ननबा होनबदा मियोइसिंग अदुना फुबगी थबक जाथकी मसिगी मतुंगदा लैकाई मियाम ताबदगी मफम मधुदा चंगसिलक्तुना मपुरोइबा बोबो साखंगदबसिंग अदुगी मकुथगी कलहौगे अदुबा साखंगदबसिंग अदुगी मरक्तगी मियोइ अमना नोंमै ब्लैंक फायर तौगी अदुगा मियोइ अमना तिल्लिबा मियाम अदुगी खोंगी मखा थंगबा सरुकदा नोंमै राउंड कया कापसिलकी मधुदा मियोइ मंगा सोखी मसिगी मतुंगदा साखंगदबसिंग अदु खुलै थुना मफम अदु थादोक्तुना चटकी सोगलबसिंग अदुदी से रोड कोंजेंग हजारी लेकाइदगी आरके ओंबी मोदुमती सही यांखई मोइरांगथेम आदर्शन सही तरागा मंगा नौमाइथेम प्रियानंदा सही निफुगहोमदोय सायांग कुराव मखोंदगी सलाम पोइसा मदी सैरा रोड खोइरापम लेकाइदगी हिजम लितोकजान सही कुंठागा मंगानी हाइरे। बोबोगी लोइनबी रंजनाना मखातना फोंदोखिबदी ngaranggi थौदोगसी थोक्तंगी की ममांगदा हाना बीजे वाईएम की प्रेसिडेंट ओरंबा बारिश शर्मा मकोई की जुमदा लाक्तुना मागी मपुरोइबना फेसबुक पोस्ट अमा थागलुबगी मतंगदा सेंगदोकनबा हाइरुबदगी सेंगदोखिबा लैख्रे मसिगी मतुंगदा मुखन्ना मागी नुफाना फेसबुक ता लाइव अमा तौरुबगी मतुंग इकान कानदना ngarang नबिदा बियोनि फुरोम अदुना मागी मयुमदा लाक्तुना मपुरोइबा फादुना पुननबा होनबदगी मियामना कन्ननबा होनबदा नोमै कापसिलक्तुना असोगपन नंखिबनी हना फंगदोखि थाउदोगसी की पाउ इम्फाल पुलिस ना हेक फंगबगा पुलिस स्टेशन असिगी डीएसपी इंगोसाना लुसिंगबा पुलिस टीम अमा चतुना थिजिन हुमजिनबगी थबक चथगे मदुदा नोंमयनि सिनदुना कापगी खुदम संगदम फंगबा ngamki लोइनना इम्फाल पुलिस स्टेशन केस अमा लखतुना मखातना थिजिन हुमजिनबगी थबक चथबदा थाउदोक थोफमदगी .45 की पिस्तौल अमदी .32 की पिस्तौल की कापथोक्रबा नोंमै टोकनिंग निफान फोरेंसिक साइंस की कांगबुगा लोइना रिकवर तौरे लोइनना थाउदोक अदुदा नोंमै अनि सिनकी आइबसु खंगबा ngamle थाउदोक थोफम मयादगी 2-wheeler gari amasu recover tौरे gari asi bamon leikaidagi मियोइ अमगिनी आइबा खंगबा ngamle पुलिस की कांगबुना मयुमदा अनिरक चतुना रेड तौरुरे अथो मतमदा पुलिस स्टेशन दा सरेंडर तौननबा खंगनख्रे मियोइ asi फारबा मतुंगदा नोंमै कापगी थौदोक अदुदा कना कना चेना हाइबदु खांगदोक्तुना अथो मतमदा फागत फंगमलागनी हाइरि साखंगदबसिंग अदुना नोंमै कापसिनदना सोकलबा मियोइ मंगा की मनुंगदा मियोइ अनिदी खोंगी सरुक्ता फिवम थिना सोकपदगे हौजिक राज मेडिसिटी द लेखनरी अनसो पुलिस दगी फंगबा पावसना हाइरि थाउदोगसी की मतंग द सेगा रोड कोंजेंग हजारी लेकाई की क्लब की मसिन चटपा अमना फोंदोखिबदे
थोकिबा तौदोग असि मतंगदा JSC अमा सेमलगा करी करंबा थबक लखोटगदगे हाइबदु खनगनी हादसु पंगदोके मिजम यामदा ओनचिंदना नोंबै काफसिंग हयेंग नोंथिल पुंग अनि फावबगी मनुंगदा फाद्रबदी खोंजंग जंगसिलगनी JSC ममाई कुंभ मियोजना नोंमै फाइदुना लाक्लगा सेगा रोड कोयराकबम लेकाइगी मिजम यामदा ओनचिंदना नोंमैदा कापतुना साथगिबा थौंग अकनबा मोंगदा यानिंगदे असिंगबा थौंग असिदा चेनहरिबा खुदिंगमक हयेंग नोंथिल पुंग अनि फावबगी मनुंगदा लेंगाना फागदबने मधुना द्रबदी टिडिम रोडता लेबा क्लब ऑर्गेनाइजेशन सिंगना अकनबा खोंजंग संगसलगनी हायना थौंग असिगी मयोगदा सेमकिबा जॉइंट एक्शन कमिटी अगेंस्ट द indiscriminate shooting of innocent people na khangalagli Children Radio Listening Club Sega Road Khoirakpam Laikai Imphal gi community hall nga si pang thokiba pangmi singuna amada JSC gi convener Songtham Iboyai manhai ibong manungna phongdoropagi matungina Sega Road Konjeng Hazari Laikai dagi Khaidem Bobo ariba miyoyasna Facebook gi post amada BJYM gi hanagi president Manohar Mayum Barisan Mahariba miyoy asiga awayakhum khara tawrui haibagi damak थासिगी तरागा निथोइदा सेंगदोगु आइदुन मयुमदा लाकपदगी सेंगदोगपुसु लैख्रे मसिगी मतुंग ngरang नुमिदांग पुंग 10 मिनट निफुदगी न तरागा मथोइ फावगी मनुंगदा नंबर थादबा गारी अचौबा अहुम अमदि गारी मसा अनिदा ममाइ खुंबा मियोइ 10 कुन रोम लागलगा खाइदेम बोबो पुथोरगु आइदुन मयुमदा संगलखिबनी मसिदा गारी मरमगिनो आइदुन बोबोगी लोइनाबी अमदे इबुंग मनुंगी मियोइ सिंग मुक्नरिङैदा मनाक नकपदा लैबा लैखागी मियाम चंगसिलबने Sairagasta lagliba miyoising aduda mamai khumba miyoising aduna nomai puthokduna blank fire tawrambadagi makhada wontaduna misam yam da kapsilakibane nomai kapsilakwa aduda nupi ama yauna miyoi manga soktuna rems amade raz medicine da pukhatuna laikana khibane thawdogasiga mari lena Imphal police station da jo FIR ama thangat khiba laikre Miyat wasing paraba fawada mairoi ani gi hakjang puthokba ngamdribasi karamba drama no writers platform Manipur Miyat wasing paraba fawda mairoi ani gi hakjang puthokpa ngamdribasi karamba drama no aina di writers platform Manipur gi president Y Kumar na thadorakpa cherola man haire cherola san hai chinku gi jo narco terrorist nam yoi bagi minungse machet amada yaudana tamthina ot nairaba matungda miyat thina hatok phigraba mairoi hijam lenthoi ngambi amasong phijam hemanja gi thawai yaudra hakjang miyam amadi imung manungda sinnabaga loinana chenaba sing logi matungina akba sairak pigadabane BJP की डबल इंजन लेंगाक असना मियाम दी यौ हेक लाक्ट्रिबा मखै मसागी मथौ मसक खंगना पांगथोकदबना मरम ओइरगा माइरोयनी की ममल जामलबा पंची अदु कनबा ngamkhidabani हाइबसे लेंगाक असना मसाना याजगदबने लोइना मसी की टेक्सा पुनमक लेंगाक न पुगदबनी मिसी असि की मतंग दा थामोय सोकलबा माइरोय सिंग अमदि खोइसाउनाबा मियाम ने हिंसा याउदना यामना डेमोक्रेटिक ओइबा मौंगदा असि भागसांग सिंग फंगनबिउ हाइना खोंजंग जंगसिन बदा सेंट्रल अमदि स्टेट सिक्युरिटी फोर्स इन माइरोय अमदि Misam yam da sasan phubagumna yamna tamthina aswagapan nangan khiba thawong awang pathak ta condemn tawbaga loinana thawong asi democracy satpa lebak amata da sanade thawong asi dictator sepki thawong ni hairoidabagi maram leite khwaidagi ngakliba wafam amana mihat pasing faraba fawada asi bahaksang sing puthopa ngamdaba haibasi double engine lenga ki karamba drama no asi bahaksang hauji phawu puthopa ngamdribasi kari karamba aronba agenda leivano haibasi miyam punamaki thamoida hangnariba wahangne India mari Manipur lenga miyam gi hawasi nem thanana ba aronba lalwanga ma chatharabra aibasi miyam da chauna chingna ba pogalle nakala maromda kuki singi haksang sinaki ba yaroi pambai kuki narco terrorist na me humdagi landarakliba asda mitei aikoi gi mangkhriba thiba phangtriba seng aikoi da sinaraktriba phawba rems amadi jenims da leiriba kuki singi asi haksang sing kuki da sinaki ba yaroi ana pambai yarpok pamo leikana phongtorakle Tawan district ki jarpok bamol lekai da leiba ifa nongfok ningthau amade ima sarang leibagi mafam da chathariba lan asigi langam piral thet pangam jage haina thawni jabagi thorom da pambai yarpok bamol lekai ki thawmi hidam chanjoina madage wafam asi pambi sing da pangthokibane nongmaijina mit khuding ki ifa nongfok ningthau amade ima sarang leiba ani gi mafam da miyamna ira thawni jabagi thorom asi pangthoktuna lagle masigi saruga moina ngasi su thawni thorom asi pangthokpani haina sanjoina Fongdok lo tunamhak na hai Manipur imagi sakdam kaiba yaroi haina iraiba kananaba lanphamda thawai katkraba athauba singi thawai na mafugi lekolda ingna ching leirunaba awaba fongba made makhoi gi thawna lingjel aduba ikai khumnaba utpaga loina na makhoibo amukhana maram lansida poklako aibagi wakhalonda maram lensida poklako aibagi wakhalonda thawni thoramasi pangthokpane makatarakwa atopa paugda masana masabo nai Mana segi Jewish ni hajriba kuki Josin Israel ki damak thawni khre
Jewish community ne majority oina khundariba Israel lebak da Hamas na landaba horakpa madamdagi Israel gi lebak po ngakpi senbina bagi damak Manipur dagi lanjen aduna Mizoram gi relief camp sing da leriba nai mana segi Jewish community ni hajariba kugi josina namajin mi khuting gi midang waram da lai khrum bagi thoram pang thok tuna lagni hairi agency gi pauna hai nai mana segi member sing oiriba kugi jo tribe sing Bible da jawriba Lost tribe adu ki masa masu sing ni amadi Israel lebaga si makhoi gi senglaba dharma gi oiba homely ni haina khanjabaga loinana makhoi danga si Jewish sing gi custom amadi tradition ngang na chali haire India gi awang nongfok lam da moiriba Manipur amasung Mizoram da leiriba kogi Mizo community sing ayamba nai manase community gi member sing ni haina thajari Housing Mizoram gi Kolasip district ta hangba relief camp da sangjafam lawduna leiriba Chochanpur district ki nai manase council gi member je haukim na agency da phongtorak pagi matungina Israel da satari Hamas gi attack da victim oiraba singi mafam da solidarity utuna relief camp masada leiriba nai manase gi community member oiriba kogi jogi mihoi chama gomputra rumdan nongmai chin nabit khodingi namidang waram kendal katuna Israel gi safety ki tamak lai khurum duna lagle masida natana Manipur amasung Mizoram da leiriba nai manase gi member sing nasu asigumba lai khurum bagi thabak sing chathari haire Nakalam romda McDonald na Israel gi lanmi sing da chana thakna da lem na pi bagi damak miyam na yaning da ba phongdong na kre Israel na hauze Hamas ke mayuk da chathariba lan asi ga mari laina na McDonald na Israel lanmi sing da chana thakna da lem na pi ragani anda law thora kraba matungda restaurant asi gi madak da miyam na akan mamong da yaning da ba phongdong na kre McDonald's Israel na Instagram da thadorak pa warol amada hosdal amadi Israel Defense Force ki trop sing da restaurant asina yam jamlaba chana thakna naba sing lemna piri haiba wafam thamgi bagal loina nagarang phobada hostel sing military unit sing da chaglel lising mari mateng pangkre amade field da satuna lanmi sing da yamlaba chana thakna naba sing makha tana lemna phangana ba thaurang pai khale khongthang asi hena mai fakana naba akanaba restaurant manga hangdokle haiki amaronda mai kai kya dagi masing jamlaba user sing na restaurant asi ki khongthang asi ba akan ba mongda yaning da ba phongtok na rakhe user mana phongdok ki beda McDonald na Israel gi military force in the chana thakna ba sing lemna phangalle hingsa gi thongda maruina maral leisi da bamisam sengi ponsi makhan bada yawwa company sing da sagot pa haibasi aran ba khongthang ne marmaduna McDonald ba miyam boycott tawfam thogi McDonald kari kumba Israel Defense Force da free meal phangalaga Gaza da leiriba asoga pandang laba sing dana phangan rabadi malem pumbada leiriba muslim khudimang na restaurant asi ba boycott tawga da bani haige tadbongi village chief na maitei sing da ngakvin hana ba haijagre Imphal Jiribam Lambigi Tagwood Khun Mavada Thasigi Taragani Toy Nungtil Pung Homrum Tabada Apex Company the Tabak Tawa Midday Driver Bo Aki Akang Piki Patogadu Yamna Labak Tivani Ana Tadvung Beles Chief Ham Gozang Amusung Secretary Z Tangboy Kong Sana Kurek Piduna Tadorakpa Zero Lamada Noai the Fongdorok Bagaluna Tadok Adugitamak Midday Silin Housing Nagvi Hiragli Zerula dana asigumba tawdok matungda pungada thogan dana fa village chief amasung secretary amoina daida lawduna kanna hona jagani aibo wafum su thamlakle laibak thipa tawdok adu chenari ba miyoi singa do khullasi gi miyoi na te ana su seng dorakle amoromda kogi NP Jiribam Tamenglong Nonia gi president general secretary Mugdokhal Laisangphai village ki chief Faitol village ki chief Langnom village ki amasung Ol Kaifundai village ki chief na punna khudek piduna thadorak ba zerula madasu thaji gi taragani toy ki nungtil pung homrom tabada Afex company da thabak tawba mitai masa track tanker driver amapo tadvung Imphal Jiribam lampigi tadvung khun mafada sakang daba singna aki akang pi hiba thawdok adubo yamna kana yaning daba phongdok baga loina na Jiribam amasong Tamenglong gi koki community na lamdam masida santi purakna daba angamba thak da hona gani hairi Serula dun makha taraduna National Highway 57 Jiribam to New Kaithelman bigi manungda chathok chasin tawba mihoi sing amade gari sing da jariba makai apan ba pihin dana ba hona gane masigi madakta Faitol dagi kaimai forward khundariba kuki sing da tha sigi kungani thoi gi mamangda lambi es da afat ayet amada pi dana ba ki matangda awareness pi bagi special campaign amasu satharagane Navadip da lai khurumba lakpasing bo zagluk amada lupa chahum lawraga kwangna phawwa charoi daba chagin sang pijabada ki miyam penadre Hindu lining satpasing in West Bengal gi Navadip da leiriba Anu Mahaprabhu ki laisang asi khwaidagi maru oina launari Manipur dagi su Navadip da leiriba laisang asi da miyoi kya chatuna lining laison ga mari leinaba thoram pang thongnari adoba mafum masida lai gi seba tawriba singna lai khurumba lakpam miyoi singda chana thakna ba ga mari leina chagluk amada
lupa chahum lawraga makoina pizariba chana thaknaba item sing adudi khwaidagi thakan thabak kwakna fawba charoidaba polam sing pizabagi thabak chathabada miyoi kyana atuki matik penadaba haibadu hoire Navadip talai khurumba chaluba amadi hauzik mafam aduda leiriba Manipurgi tongan miyoi kyana pause asida phongdorakpagi matungina de handak sahi asigi langban thana lakbaga loinana magi leikidraba mamafa amadi ahalaman singi mafamda haikal leika tambagi thabagase Navadip tana chatuna pangthongnai ngarang tarfan aroiba namit fawda Manipu amadi atai tongan ba mafamdagi lakpa miyoi singna saina ba ngamdana tinki adoba mafam aduda laigi seba tawriba amadi miyam adoba chana thakna bagi polam sing Sili lang liva singna miyam da khwaidagi thagan thaba chinaki item sing pichabagi thabak chathai haina phongdoraki Makhatana phongdorakbagi matungina life aduda leiriba chana thakna ba sileba kangpuna miyoi amagi sakluk amagi hana deposit lupa chahum deposit tawhan khi adubo sak bijaba matamdadi lai khurumba lakriba miyam adubo ningthina tawpidaba amadi makoina picharba chinjaki item sing adugi matik thak hanthaba kwakna fawwa charoidaba chinjaki item sing pijai maduna miyoi kya chadaba amadi charaba matamda obo fawba yawki chana thaknabagi seba tawfa matamdasu ningthi nungaina tawbide ana phongdoki maduna mafam adudagi thoraklaga Navadip ki tongan ba mafamda leiba hotel sinda amuk chak chabagi thabak tawi ana phongdoraki aroibada content sing asigi markuiba pau khara asiba pau damjariba Manipur local news YouTube channel asidagi yangberiba punamak pathaga jari channel asina tomda kanarabadi subscribe tawi dribesna subscribe tawi ramaloinana like and share to wasu kawi kanuk namak po amakhanna thaga jari